कोविड थेंगना बसेम साबगी थबकसिंग हेल्थ मिनिस्टर ने यंगसनख्रे अनूबा वेब की मिपाइरिंगैदा मणिपुर कोविशील्ड वैक्सीन लेत्रे इंडिया का युमलोनरिबा चाइना याउना मालेमगी लेबा कयादा कोविड की फिवम का हेना सोक्सिलकपासिना मरम ओइरगा सेंटर की पाउतांग मतुंगिना लेबाक्सिन बथुंगना कोविड की मॉक ड्रिल पांगथोकनखिबगुमना मणिपुर दसु तोंगान तोंगानबा अना लायेंग संगसिंगदा मॉक ड्रिल पांगथोखरे हेल्थ मिनिस्टर डॉक्टर सापम रंजनना जेनिम्स अमसुंग थौबाल डिस्ट्रिक्ट हॉस्पिटल दा हक्थेंगना चतुना कोविड की सेम सारिबसिंग यंगसनख्रे मालेमदा कोविड की अनूबा वेब की मिपाइरिंगै चेरक्सिदा मणिपुर कोविशील्ड वैक्सीन की हिदाक लेत्रे हाइना डायरेक्टर हेल्थ सर्विस डॉक्टर खोइरोम शशिकुमार मंगांगना फोंदोखरे ngarang sathakiba कोविड मॉक ड्रिल गा मरी लेना हेल्थ मिनिस्टर डॉक्टर सापम रंजन हाई हौकिबा नुमित खरनी असिदा मालेम गी लेबा कयादा कोविड की याम सेक्शन निंगाई ओइबा फिबम अमदा लाक्ले हौकिबा डिसेंबर कुलुमदोइदा पांगथोकबा वीडियो कॉन्फ्रेंसिंग अमदा यूनियन हेल्थ मिनिस्टर न लमदा मसीदा अनौबा कोविड लाइसद संदोरकपा मतमदा मदु थेंगनबा सेम सारिबसिंग यंगसिननबा मॉक ड्रिल पांगथोकनबा खंगलकपगी मतुंगिना ngarang gi thawram adu pangthokpane health ministry gi pautang matungina state health department su covid thengnanaba changsilakhiba hiram asigi matang da revenue meeting pangthoktuna mari leinaba hospital singi authority da medical equipment amasung infrastructure sing isolation ward sing matam amada hektamak laisat sandorokpa matam da thengnaba ngamladra haiba yangsinaba khangalakhiba miyam tinba mafam da miyamna face mask upiyu haikhe minister na thobal da chatpa matam da hospital official sing amasung staff sing yauna मिफम पांगथोखे मिनिस्टर की खोंगसद अदुदा ACSB बुमलुनमांग डायरेक्टर NHM डॉक्टर सोमोरजित निंगोमबम अमसुंग अतै ऑफिशियल कयासु सरुक याखे बिष्णुपुर डिस्ट्रिक्ट की वनेसु डिप्यूटी कमिश्नर बिष्णुपुर लौरेंबम विक्रमना डिस्ट्रिक्ट हॉस्पिटल बिष्णुपुर कोविड थेंगनबा सेम सारिबा सिंग अदुगी मातांग द यंगसन खि हाइरे अमरोमदा हौजिक स्टेट असिदा कोविड संदोरकपा थेंगनबा ngarang sathakiba mock drill adugi matang da director हेल्थ सर्विसेस डॉक्टर खोइरोम शशिकुमार मंगांग पाउमी सिंह द हाई मणिपुर कोविशील्ड वैक्सीन की स्टॉक हौजिक लेत्रे अदुबु अथुबा मतमदा सेंटर दगी पीबीरंगनबा हाइजखिबदी लेख्रे महांगना हाई मणिपुर की ओइना रिम्स अमसुंग जेनिम्स हॉस्पिटल द लेरिबा कोविड लायेंगनबा सेम सारिबसिंग अदुगी मनुंगदा ICU फमुंग चामग कुनमरे जनरल फमुंग चामरीगा हुंबुद्रागा मरी खाक्तुन लेरे मसिगी मनुंगदा रिम्स दा ICU तरेट अमसुंग जनरल फमुंग यांखैगा मंगा जेनिम्स ता ICU कुंथ्रागा मरे कोविड जनरल असिना ICU कुंथ्रागा मरी अमसुंग जनरल फमुंग तरागा मरी लेरे लोइनना डिस्ट्रिक्ट हॉस्पिटल सिंगदा ICU कुंथ्रागा माथोय अमसुंग जनरल कोविड बेडना चनीगा हुंबुद्रागा मरी लेरे प्राइवेट हॉस्पिटल सिंगी मनुंगदा सीजा हॉस्पिटल दा ICU निफु अमसुंग जनरल मरफुगा निथोय राज मेडिसिटी दा ICU मरी अमसुंग जनरल तरागा तरेट अमसुंग CMC दा ICU निपान अमसुंग जनरल फमुंग कुंथ्रागा निथोय याउरे हौजिक स्टेट असिगी ओइना ICU फमुंग चामगा कुनगा मरी अमसुंग जनरल बेड चामरीगा हुंबुद्रागा मरी लेरे मसी तंगाई फरक्त्रबदे हेंगरनबा यागनी हाइखे महांगना हाई हौजिक मणिपुर दा वैक्सीन कापथोकपगी चांग असि हानबा डोज चादा हुंपुगा निथोय दशमिक निपान अनिसुबा डोज दा चादा यांखै निथोय अमसुंग प्रिकॉशन डोज ते चादा कुंथ्रा यौना कापत्रे मणिपुर दा फॉरेनर सिंग लाकपा मतमदा करिगुंबा कोविड की लायोंग उलकपा मतमदा मिंग चंदुना थमनबा कोविड की फमुंग अनियने जेनिम्स अमसुंग रिम्स ता अखनना खाक्तुना थमले हौजिकी ओइना कोविड वैक्सीन कोविशील्ड असि स्टॉक लेते अदुबु मिनिस्ट्री दा अथुबा मतमदा थाबिरंगनबा हाइजखरे हाइखे महांगना हाई कोविड लाइसद असि मालेमगे मफम मयामबदा हंथरुरबा मतुंगदा चाइना कोरिया जापान सिंग बलाइवाक सिंग अमसुंग यूरोप की लैवा कयादा अमुकन्ना मसिंग हेंगलकपगुम तौरकले हौजिक लाक्लेबा नोबा स्ट्रेन असि BF.7 हाइबसिने स्ट्रेन असि इंडिया दा हौकिबा जून थादा गुजरात थेंगनख्रबने मणिपुर दा सुहाइरिबा स्ट्रेन असि हौजिक फाउबा थेंगनबा लेत्रे मसी ओमिक्रॉन की स्ट्रेन अमनि हाइना महाकना मखा ताखे इंडिया दा सही खुदिंगी कोविड लाइसद असि नवंबर थादगे हौरकपा थेंगनरे लोइनना मणिपुर दा मतम खरा थेंगथना फेब्रुवारी मार्च थादा हेंगलगा ऑगस्ट थादा ख्वाइदगी हेना साथीबा फिबम मायोक्नरिबने मसी थेंगनबा होनबदा करम तौना थेंगनबा यागने असोनबा सरू करी करी याउरिबगे हाइबदु यामना कुमना यंगसिनबा चंगे ngarang gi mock drill ase district khudingmakta pangthokle district khudingmakta sagaliba PSA oxygen plant sing gi manungda khara natana ayamba mathau tauba yare PSA taraga taruki manungda taret mathau taudre maram asina laiched asi lakpa matamda oxygen gi awaba leiroi ambulance ki wainasu lainga ki ambulance marfudra loinana private ambulance kaya marum leide ambulance sing asi district khudingmakta yenthoklaga leide district hospital khudingmakta RT-PCR machine leide rapid antigen test kit
लाख अमग लिसिंग यांखै स्टॉक ता लेरे लोइना PPE लिसिंग निफुगा मंगा स्टॉक ता लेरे लाइचर असी हेक लाख बदा थेंगना बसेम सादुना लेरी आइना डायरेक्टर न मखा ताखे त्रिपुरा चलुबना सेंगदोकप ngamkhidabane jadumane haukiba tang kunga mathoi gi TV channel discussion amada Manipur Drivers Association na pendaba made nungaitabo wafam kaya thamkhiba du Tripura gi khongsat amada lairubana matam chana sengdokpa ngamkhidabane madugi damak ngakpi gani haina Federation of Haumi gi president sapamcha jadumani na thadorokpa cherol amana haire cherol asina makha taribade mahakna phongdokibo wafam aduda Chitha nanthaba laikhibana Driver Association asina pendaba wafam ase thokibane Mama Bapata nauthi saduna naukonduna warak watem tawgadaba matam adu mahaki tungi punsigi yenglaga Satra kaya manung amasung mapan ge boarding da thamduna boarding gi oja singda mama mapa sakna matik chaba mi ama oinaba sinare asumna masagi tungi punsida mi ama oinaba driver adu da masa singbu mama mapa sakna naukona ba sinavane masida makata na thoganingda ba thokdok thoktana ba karidagi aswaibanu haibadu nainakhibane atamnana insult tawbage wafam natte Masi driver oiriba khudingmaki wafam natte iramda masida driver singna ayung nungthil khaidana miyam gi thabak tawragli haibasisu kakpa yadarbu wafam amane adumagna driver singbu ikai khumnai English singani ahum lisingani marida mahangna UCM gi president oiringaida Senapati district la lauba singna driver sing fajan khiba matamda makhoibu kananaba ahing yarek tuna hona khiba made thadoroklaba matamda kangpokpi police station da matamadugi driver union gi thaupuba singna thadoroklaba driver singbu taramda okmi nakhiba made highway blockade ta panduna lairiba driver singbu purangnaba hona khiba singsu driver singbu ikai khumnaba made makoi gi sinphambu thak wangna khanba aduna ne laibak thiba lambi gi thokdok adu matau karamna thokibano haibadu government na thigaduna mara laiba puthokpam thoe driver singna masagi oijaba thibada mitop miyan cha pusilakpa nisagi polam purambadage phaba wafam su leitaba natte pumnamag asi mari lainaba authority na section na yangsan biyo haike border area da military amadi defense equipment sing thuna yahonaba Manipur yauna state ahumda strategic railway line survey loile China ga tainari ba maruwaina Arunachal Pradesh yauna Manipur amasung Sikkim gi border gi area singda military amadi defense ki equipment sing athubada yahonana ba strategic railway line ahumge final location survey loire Hairiba strategic railway line asi lakadoriba chahi tara asigi manungda mapung phana loisangani haina defense ministry gi source amana haire Dr. Singhi OPD thingbagi khongjang suspend tawkhre All Manipur Health Services Doctors Association AMHSDA na Manipur sarkar da tongan ba demand kaya taladuna ngarang dagi hauna numit nini sumna OPD sing close tawba made hairiba matamasugi manungda sarkar ge maike dage Positive response ama tapirak tava tarabade matam kaktaba khongjang changsin gani haina tawrambadu ngarang sarkar gi maike digi thajaba pirakpadage khudaktagi suspend tawkhre uyon ba dukan ama da petrol bomb langsilamle Imphal East District ke Singjamai Khetri Laikai Kongba Road ta laiba uyon ba dukan ama da sakhangdaba singna plastic bottle na saba petrol bomb ama langsinduna mai thadok na bohonaramle ngarang numidang waidam pung mangarom tabada sakhangdaba singna petrol bomb lang silambadagi khudong chadaba mayok nakraba dukan adu Khangenbam Devakanta Elias Bobby sahi ni fugani pana pokpa Navakanta kauba miyoy amagine petrol bomb lang silakpa duda dukan adu da paiduna laiba using mai chakalakhe mai chaklakpa du ubada laikai adugi miyamna ising haijenduna mai adu muthatpa ngamkhe adu moinamak u khara di mai na chakre thokdok adu da kanagumba miyoy amata asogapan nangkhide Devakanta Elias Bobby hairiba miyoy adu Tha asigi taragani panda singjamai wangma Bhaigavati laikai da thokiba nongmai kapagi thokdok amada chenaba miyoy ni haire Manipur bu model state oihananaba laingangna miyamga punna honare boundary hongba leite lana thesilamba signboard sing lokthokane chief minister Manipur laingangna miyamga loinuna state asida ahongba kaya puraktuna India gi manungda model state ama oihananaba leptana changsilakle Manipur gi oina hanadagi leijaragliba district boundary da ahongba leite District Henjinna signboard thesilakpasing laingak lokthokani miyamna tawbiganu haina Chief Minister Nongthongbam Birena phongdokhre PMGSY gi makhada iril turel gi mathakta nungoi da saba paka thong sangabagi thauramga loinana pangthokiba Bharat Ratna Atal Bihari Vajpayee ge marfudra nipan suba mako kumon thauramga mari lainana pangthokpa Good Governance Day gi thauramda Chief Minister na wapamasi phongdokhibane Manipur da changlakhiba mitop singgi khongul libagi tangai fadaba laire JCILPS
Manipur da changlakhiba mitopsing kari maramgi lakpano amasung makhoi kadai da leiribage haiba thidokpagi tangai fadaba lei haina Joint Committee on Inner Line Permit System JCILPS na phongdorok lei masigi matangda JCILPS ki co-convener Thiam Sarat Chandra na thadorok pacherol amana hai JCILPS mayang langjing semgat nupi loop amasung maitai inat kan balup haikhamga punna khusam naduna hojik Manipur da chanariba Inner Line Permit ILP system gi chana kanglon gi matang da khanane nabage mifam ama ngahan mayang langjing community hall da pangthokre JCILPS ki convener Folindro Konsamna preside tawduna pangthoki ba mifam adu da mapung phaba yellow mi kan bangamba guideline waina ba JCILPS na hanadage tanduna lakliba wafam sing kupna khanakhe wafam sing adu de Bengal Stern Frontier Regulation 1873 ki section 7 gi makhada mitop da lam yon ba yadaba Manipur Inner Line Permit Guideline gi Section 3 amasung 4 Clause 1 gi makhada yellow mi amasung permanent resident haibasigi mapung phaba wahan thokpiyo Section 20 gi makhada Manipur Inner Line Permit Guideline 2019 bu nathaibagi penalty sing mapung phana chana lu amade JCILPS ka hana yanakhibagi matungin na Manipur Land Reform Commission ningthina thabak taw haibasine Makata na Inner Line Permit System chanabagi cut-off base year asi 1951 waiduna mapung phaba guideline ama semo Manipur State Population Commission semduna thabak waina pangthou amasung 1951 na base year waiduna Manipur da NRC update tawba natraga nauna semgatlu haiba wafam sing asine Manipur lengang na state asida nongmada mitop kaya yamna Inner Line Permit issue tawribagay sangrakliba nan Manipuri singbu karigidamak lakpano karamba mafam singda laibano haibadu ningthina check tawbagi tangai fadava lay Loina na hana permit laukiba miyoising matam loiduna mayumda hankiba natraga kadayda laibano amade mayumda handana lairiba singna kanano karigi handribano haibana singba singasi laingak na section na yangsingadavane hana na ILPS pass paiduna sangkraga renew tawduna lairiba nan Manipuri singda mari lainaba singna drive sathagadavane ngaya ki oiba moongda drive sathabagi mahut mapung phana ningthina thabak paikhat pigadavane Cherola sina hai haukiba December 13 da Chief Minister Nongthongbam Biren na upgrade tawraba ILP portal hogdokiba du JCILPS na nungaiba phawwe loina na hai riba ILP portal ase ILP system asibu mapung phana chanahana ba honabiyo Inner Line Permit launa ba honaba mitop miyan sa kayana sasinaba adar natraga permit fawba saraga changlakpa madde laisilambadagi fagat kibagi thogdok toina thogle kaya amasu leiram khigane Hiram asida su laingak asina midyang sangbiyo mitop sing asina changlakpa matamda ningthina check tawdrabade sasinaba document sisinaduna huran nalada kanglon gi wangmada changlakpa miyoi sing asina uhelakpa wathok lanthok sing thoktringaida sasinaba document sing haibade Aadhaar natraga permit na chingba sabada senaba made sisinaramba miyoi sing su ningthina thigatpiduna akanba chairak pibiyo wafam sing asi mifam aduna reaffirm tawbaga loinana laingakta muga na taksinana bawar epsu lauki hainasu cherol duna makata na phongdorok le aroi bada tabiri bapum namakpo thagachare